Constitution khongaw naduna democracy wahanthok lehendaba haibasi Congress party gi hongdokpa ngamroi dabali chat amani madugi mayek larabu khudam haibabu kumja English ngama pon hufutara mangada matam madugi Prime Minister Indira Gandhi na Constitution khongaw naraka emergency thamjin khiba aduni haina hanagi minister Thongam Biswajit na phongdokre Samvidhan Hatya Divas Constitution Murder Day ga mari lainana Bharatiya Janata Party Manipur Pradesh na sindurang ase Thambal Sanglen da pangtokhiba thoram parengi saruk ama oina wafam asi mahakna paumishing da khongdokhibane mahakna makhatana hai India gi puwari da kawba ngamdana lehawragadaba tha kunmatui chathakiba national emergency adu Congress party kannaba Prime Minister ama oibagi power adu Indira Gandhi na lana sizinakibane national emergency manungda mahaki mayokta laiba political luchingba kaya kaishum sangda namsinduna thamke democracy chatpa laibak amada tangai fadana lairiba legislative executive amadi judiciary gi system thukaibada natana democracy gi mari shuba yumbini hainariba media faw mahake control makhal thamke emergency gi matang da mot phongdokluba media person kaya national threat ni haiduna kaisum sangda namsinke India gi puwari da emergency ahum lak laikre ani amana lan matamda accident aggression lakpadagi impose tokibani adubo kumja English ngama chamapon hufutara mangagi jun kun mangala thamjin kiba national emergency adudi maram sungcha chadaba democracy muthatnaba Congress party gi conspiracy amani emergency gi matam aduda mahakna chathakiba conspiracy adu Saha Commission 1978-1979 gi report singda mayek sengna pale Congress party gi lu tongda cheliba supnam sashan gi hainabi ase holishu yaure British tagi tamhoba divide and rule gi policy adu Congress party na Manipur da so maru hulambadagi ngasi ase khaibung taribane media da hunabagi mahut platform amada kanana kadi tawki haibadu mayek sengdokna si hainasu mahangna makha takhi achumba haibani masi political gi wafam gi wanate usi election wali madam da platform lakani madai da Congress na ngasi leriba bisida pangang na ngang bu yarne na ngangi pose masi achumba kakak oiroi inde khandar ga ngang bu tangudabani political party warga political party khudima masa gi different ideology leiba adua tuan ba political macha sing leri posi muji punamang si punjal kanda apun badu gi diverse leri ba pot tuna sema kanda afajaba Indian democracy se violate torga madu mang na ba maru muthala kanda one man na duga single authoritarian oirkanda tawgani haiba wakhalon do Congress chen badu Bharatiya Janata Party leiti habjima mafung khangada bane duga Bharatiya Janata Party ngasi thodok endona yamna koi Manipur da thoiba pochai mohre makha tajara ke aduna ngasi ai hujiki report submission tawkibchi yangbiro 1978 amadi 1979 da ahum lak report pi adu report tuki leriba potu matam da mokoina legal action law na bagi recommend tawki akanba hairiba emergency to chenaba mi se law and finding pire adu Congress na sang sina pa khina maram orkanda karai da potu thanggibno haibdu khangandana ngasi bawta leiba se masi Congress ki list se sira je ai question da hangane bangasi